ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯤꯔꯥꯎꯈꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯄꯥꯔꯤ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯁꯤ ꯆꯍꯤ 2 ꯐꯥꯔꯛꯄꯒꯤ ꯃꯔꯝꯅ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯤꯅ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯂꯩ ꯆꯕꯨꯟ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯒ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯃꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯃꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯃꯈꯣꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯄꯥꯔꯤꯅ ꯈꯔ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯅꯗꯤ ꯊꯧꯋꯥ ꯀꯌꯥ ꯁꯥꯔꯝꯗꯦ꯫ ꯁꯥꯎꯅꯕ ꯈꯨꯗꯤꯡꯗꯁꯨ ꯄꯥꯔꯤꯅ ꯊꯣꯏꯕꯤꯗ ꯅꯣꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯄꯥꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯈꯤꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯄꯥꯔꯤꯒ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯣꯛꯅꯅꯤꯡꯕꯗꯤ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯔꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯛꯅꯔꯁꯤ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯦ ꯊꯣꯏꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯅ ꯉꯁꯤꯗꯤ ꯇꯣꯛꯅꯔꯨꯔꯁꯦ ꯍꯥꯏꯔꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯄꯤꯔꯤꯕ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯂꯧꯁꯤꯜꯂꯨꯕ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯛꯈꯤ꯫ ꯊꯣꯏꯕꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯐꯥꯎ ꯂꯥꯛꯄ ꯉꯝꯗꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯒ ꯍꯌꯦꯡꯋꯥꯏ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯨꯡꯁꯤꯅꯕ ꯈꯛꯅꯗꯤ ꯍꯌꯦꯡꯋꯥꯏ ꯄꯨꯛ ꯊꯟꯕ ꯌꯥꯔꯣꯏ꯫ ꯏꯁꯥ ꯍꯥꯟꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯁꯦ꯫ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯗꯤ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯂꯦꯡꯕ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯆꯨꯝꯃꯦ, ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯄꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯃꯨꯛ ꯂꯦꯞꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗꯒꯤ ꯄꯥꯔꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯕ ꯃꯈꯨꯔꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯣꯛꯅ ꯈꯦꯟꯅ ꯒꯥꯔꯤꯗ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡꯗ ꯊꯣꯏꯕꯤꯗ ꯀꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯣ ꯊꯣꯏꯕꯤꯅ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯄꯥꯔꯤꯗꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯂꯩꯕ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯑꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, ꯅꯨꯡꯉꯥꯏꯔꯦ, ꯅꯨꯄꯤꯗ ꯊꯥꯖꯕ ꯊꯝꯂꯨꯕ, ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯌꯨ ꯊꯛꯄ ꯌꯥꯕ ꯊꯛꯂꯨꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯥꯔꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯅꯤ ꯍꯥꯏꯅꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯋꯥꯈꯜꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯒꯤꯗꯤ ꯄꯥꯔꯤꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯥꯏꯁꯪꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯥꯅ ꯇꯦꯡꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯥꯀꯟꯗꯒꯤ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯃꯥꯕꯨ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯃꯔꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯕꯗꯒꯤ ꯄꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯔꯤꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯁꯥꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯁꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯂꯤꯕ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯁꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤ ꯃꯔꯝꯅ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯔꯛꯇꯨꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯑꯍꯟꯁꯤꯡꯅꯁꯨ ꯃꯣꯏꯅ ꯄꯣꯠꯂꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ
ꯃꯣꯏꯕꯨ ꯁꯣꯛꯂꯛꯄ ꯊꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤꯕꯨ ꯄꯣꯛꯄ ꯇꯝꯐꯥ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ "ꯑꯩꯒꯤ ꯏꯆꯥ ꯑꯥꯗ ꯂꯩꯔꯦ, ꯑꯩꯒꯤ ꯏꯆꯥ ꯑꯥꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯅ ꯇꯝꯐꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ, ꯃꯥꯕꯨ ꯃꯆꯥꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯑꯃꯗꯤ ꯆꯦꯟꯈꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯔꯨꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯈꯔ ꯂꯟꯅ ꯇꯥꯕ ꯃꯐꯝ, ꯏꯁꯨꯛꯁꯨ ꯁꯨꯛꯄ, ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯤꯅꯩ ꯍꯥꯏꯅꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯦ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ "ꯑꯁ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯃꯤ ꯑꯣꯏꯔꯤꯖꯥꯠꯂꯣ?" ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯗꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯣꯏꯒꯤ ꯈꯨꯟꯗ ꯑꯀꯤꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕ ꯄꯥꯔꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯊꯋꯥꯏ ꯑꯗꯣ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯥꯏꯕ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄꯗꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯋꯥꯏ ꯑꯗꯨꯒ ꯅꯝꯅꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦꯗ ꯊꯋꯥꯏ ꯑꯗꯣ꯫ ꯀꯜꯂꯕ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯆꯪꯗ꯭ꯔꯕ꯫ ꯂꯩꯀꯥꯏ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯂꯪꯗꯧꯔꯤ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯅꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯇꯝꯃꯝꯃꯤ꯫ ꯑꯃꯝ ꯑꯊꯦꯡꯗꯁꯨ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯃꯣꯏ ꯇꯥꯃꯣ, ꯂꯥꯏꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯄꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯅ ꯈꯪꯕ ꯍꯩꯔꯕꯁꯨ ꯑꯊꯦꯡꯕꯗ ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯥꯏꯕ ꯑꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯃꯈꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯊꯝꯕꯥꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏꯒꯥꯁꯦ ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ." ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ: "ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕ ꯃꯥꯜꯂꯤꯗ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯦ꯫ ꯅꯪꯁꯨ ꯈꯔ ꯈꯥꯝꯗꯣꯛꯂꯨꯆꯣꯗꯅ." ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯅꯨꯅ "ꯇꯟꯖꯩ, ꯅꯍꯥꯟꯁꯨ ꯈꯥꯝꯕ ꯆꯪꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯦ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯈꯥꯝꯗꯣꯛꯄ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯍꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥ, ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯇꯝꯐꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯒ꯫ ꯃꯔꯝ ꯑꯁꯤꯅ ꯇꯝꯐꯥꯅ ꯃꯥꯒꯤ ꯄꯣꯛꯇꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯧꯕ, ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯕꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯗ ꯇꯝꯐꯥꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗꯤ ꯇꯝꯐꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯃꯆꯥ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ, ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯈꯠꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯧꯕ ꯑꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ: "ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯗꯣ ꯄꯟꯗꯨꯅ
Nupi nang matoinara. Aina hanjin hanjin. Angang asina lam fana helabasu adugumba michaido sizinaganu haiba natro nang matungda tawkhidra. Masi haiduna magi nupi Tampha chai ama paiduna furam. Asumna tawrakpadagi Tamphasu machin khumladuna asumna hairaki. Masigi angang afatabisina masi pumba loina thuanlibani. Ainadi lukha khara sigak singjilu haibani. Manam kanbi angangsina manam kallaga leibagine masi pumba thoklibse. Angang singnina haiba ngangbusu amata inde lamna maron ama heliba mapasina kankhatpadagi masi pumba thoklibanine. Masi hairaduna tengtharami. Masidagi magi nupana saubadagi thugaikiba magi awunpol oina pirakkiba TV ado uraga Tampha sauwa sum hengalaki. Madudagi sauna fuk hogotuna mapamda chatkani haiduna ahing aduda mafi losilami. Machindasu nangi afatabi nachanupi aniduga nungaina leijahoro nang asumna solami. Magi nupasu mama atombina phubadagi soktuna leiriba machanupi apikpigi asokpadu yengduna leirami. Ngasidi mahaksu aduki matik saurami. Magi nupina mapamda chatkani haiduna loisiliba ado magi machanupa iton tonba adu ukhiba yaroi. Angangda minungsi leitabi nangonda icha sinaroi chatkesu nathanda chatkho haiduna machanupa atomba ado lowki. Asumna tawrakpadagi mahakki nupisu thawbada amuktang mamit khana yengamduna thokhi. Asumna sukana khanarakpadagi maiba chauthhoisu tumba yadraduna khamdokpa laklami. Matam aduda imungi lamyaimaktada kairaba TV ama potchai kharagasu chakhaiduna imung ado chai chaiduna leirami. Amaiba aduna chakhumda changlakpada thawbana machanupi atombigi asokpa ado yengbiduna leirami. Nakandana pikliba machanupa ado leptuna leirami. Machanupi ahan aduna yamna wana chak ado thongduna leiramkhi. Nakan amaromdana magi nupi atombiduna famlamba fan adugi manakta mana sizinaramba aki amaugi pot kaya amasu leiramkhi. Amaiba chauthoina masi ubada nupi aduna kieduna leiraga pikliba machasing aduda thabak tawhalli haiba khanglami. Madudagi amaiba aduna tomthingi manak changduna angang ado kayam soklage haiba yengami. Matam aduda tanaurabi angang adugi hubom paigan amadi atai mafamsingda musinmuna chairam taduna leiramba ado thengnarami. Angang aduna piri piri ahan aduda yenglaga mapada ipal lage haiduna tamlami. Amaiba adusu angang adugi mataw ado ubada aduki matik nungaitaba amadi faurami. Thawbada amaiba aduna asumna hairaki. Nupi angang saunabada potchai thugaiba haunadeko. Nangi nupi adusu angang sida asuk thina phubudi haunadena. Chatkrinina tawrido laikai mamangda phajade chalu koksilucho yana yanaba wari watai sanaraga phajana leiminaba yadro. Asumna amaiba aduna hairami. Adubu thawba magi nupibu koksilu haibadi yaramde. Asaubana maram oiraga machindasu masigi nupi asida kainakharga phadawbani asumna solami. Tamphasu mayumdagi sauna tholaktuna mapamda machindasu murum sonduna chatlami. Tamphagi mayum asisu panglap-lappa oidabagi maramna khara kanna khatnaba khuding mapamda chatuna numit 5 nimuk 10 nimuk hekti leithokpani. Magi nupanasu ayamba matamda laikai mamangda phajade haiduna kouba toina chatuna amuksu punna leiminai. Tamphagi pokpa mamanasu nupina mapamda toina laktuna leiba haibase laikaigi mamangda phajade haiduna toina ngangami. Adubu Tampha thawa sadana magi aningbata tawduna lakhibani. Ngasimaksu magi nupaga saunare mapamda matam khara leiruge khanduna laklibani. Machindasu murum sonduna asaubagi mayaina akiba amata fauddabi lambi aduda mathanta laklami. Matam asida mamangda paribu garina thomduna leikhidaba moigi laikaigi laifam khwaidagi kanbani hainaba mafam ado yoksilakhi. Matam asida Tamphagi matungda kanagumba amana inarakpadawna khongthang makhon ama tarakhi. Tamphasu ngasai makhaidi asaubana maram oiraga akiba faurudabani. Adubu asumna tawrakpa asidadi masa ado tu chungkhiba khangaude. Akibasu faurami. Mamittasu parina misi chadana sikhibagi mawong matawsing ado uraklami. Parina leikhidaba numit ado Tamphasu mafam asida barjada pot leiba chatlubadagi halakpa matamda thokriba thawdoksing ado mayek sengna uhaukhibani. Matam asimaktada madu ningsinglubadagi Tamphana
ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯟ ꯑꯗꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯎꯕ ꯅꯤꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯆꯠꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯄꯥꯡꯒꯜ ꯑꯃ ꯊꯣꯛꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯥꯔꯝꯂꯤꯕ ꯃꯈꯣꯟ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯊꯪ ꯋꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯎꯞꯄꯒ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯋꯥꯔꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯤꯃꯟꯕꯗꯒꯤ ꯂꯦꯡꯕ ꯂꯥꯎꯕ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯃꯈꯧꯔꯤꯗ ꯅꯝꯃꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯉꯝꯃꯛꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯗꯨꯅ ꯈꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯨꯅ ꯌꯥꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯧꯕ ꯃꯪꯒꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯂꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯒ ꯂꯩꯍꯧꯋꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯏꯅꯦ ꯇꯝꯐꯥ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯍꯧꯋꯤꯅ ꯇꯝꯃꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯧꯕꯅ ꯍꯥꯊꯨ ꯑꯋꯥꯡꯒꯤ ꯂꯥꯏꯁꯪ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯊꯛꯇꯒꯤ ꯂꯧꯊꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯊꯧꯕꯅ ꯄꯦꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯁꯨ ꯈꯠꯅꯔꯁꯨ ꯃꯇꯝ ꯁꯥꯡꯅ ꯃꯥꯒ ꯂꯣꯏꯅꯔꯛꯄ, ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯊꯦꯡꯅꯃꯤꯟꯅꯔꯛꯄ ꯑꯁꯤꯗꯒꯤ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯧꯕꯅ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯑꯁꯤꯒ ꯊꯦꯡꯅꯈꯤꯕ, ꯃꯉꯣꯟꯗ ꯀꯔꯤ ꯑꯋꯥꯕ ꯅꯪꯈꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯃꯁꯨꯡ ꯆꯥꯟꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯏꯀꯣꯛꯅꯧꯅ ꯍꯥꯏꯖꯔꯤ꯫